ꯅꯍꯥꯛꯀꯤ ꯊꯥꯅꯅꯕ ꯃꯔꯨ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯜꯂꯨ꯫ ꯂꯨꯍꯣꯡꯉꯨ ꯒꯨꯟ ꯃꯥꯟꯅꯕ, ꯃꯣꯠ ꯃꯥꯟꯅꯕ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯄꯥꯒ ꯅꯨꯄꯤꯒ꯫ ꯏꯕꯅꯦ ꯃꯖꯥ꯫ ꯑꯁꯦꯡꯕ ꯅꯨꯄꯥ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯗꯤ ꯌꯨꯝ ꯄꯥꯟꯅꯕ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯑꯅꯤꯡꯕ ꯑꯃꯅꯤ꯫ ꯑꯅꯤꯡꯕ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯐꯝ, ꯌꯨꯝ, ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯅ ꯋꯥꯈꯜꯒꯤ ꯂꯩꯇꯥꯐꯝ ꯄꯤꯅꯕ ꯌꯨꯝ ꯄꯥꯟꯕ ꯑꯆꯧꯕ ꯑꯃꯅꯤ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, "ꯑꯣ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯊꯣꯠ ꯀꯥꯏꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯔꯝ ꯐꯪꯂꯕꯗꯤ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ, ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨꯒꯤ ꯂꯝꯕꯤ ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯔꯣꯖꯥ ꯍꯦꯟꯕ ꯐꯩ"꯫ ꯕꯨꯈꯥꯔꯤ ꯁꯔꯤꯐ 5085꯫ ꯃꯔꯝ ꯑꯗꯨꯅ ꯑꯐꯕ ꯌꯨꯝ ꯑꯃ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯐꯕ ꯁꯦꯝꯅꯕꯒꯤꯗꯃꯛ, ꯂꯝꯕꯤ ꯌꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯗꯒꯦ? ꯃꯁꯤ ꯈꯟꯅꯅꯤꯡꯉꯥꯏꯅꯤ꯫ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯁꯦꯡꯂꯕ ꯀꯨꯔꯥꯟ ꯄꯥꯛꯇ ꯍꯥꯏꯕꯤꯔꯤ, ꯑꯗꯨꯒ ꯃꯁꯤꯁꯨ ꯃꯍꯥꯛꯀꯤ ꯈꯨꯗꯝꯁꯤꯡꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯈꯣꯏꯒꯤ ꯂꯣꯏꯅꯕꯒꯤ ꯑꯣꯏꯅꯕ, ꯂꯣꯏꯅꯕꯤ ꯑꯣꯏꯅꯅꯕ ꯅꯨꯄꯤꯁꯤꯡ ꯄꯤꯅꯕꯤ, ꯃꯈꯣꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯒꯤ ꯁꯥꯟꯇꯤ ꯐꯪꯅꯕ, ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯎꯕ ꯊꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯋꯥꯈꯜ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯈꯨꯗꯝꯁꯤꯡꯅꯤ꯫ ꯀꯨꯔꯥꯟ ꯁꯨꯔꯥ ꯅꯝꯕꯔ 30 ꯑꯌꯥꯠ ꯅꯝꯕꯔ 12꯫ ꯑꯃꯨꯛꯁꯨ ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ ꯅꯝꯕꯔ 13 ꯑꯌꯥꯠ ꯅꯝꯕꯔ 30ꯗ ꯍꯥꯏꯕꯤꯔꯤ, ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯅꯈꯣꯏꯒꯤ ꯂꯩꯅꯅꯕ ꯌꯨꯝ ꯀꯩ ꯁꯦꯝꯕ ꯁꯥꯕ ꯇꯝꯕꯤ, ꯃꯗꯨꯗ ꯄꯣꯊꯥꯐꯝ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯐꯪꯅꯅꯕ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯌꯨꯝ ꯑꯃ ꯃꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯐꯪꯅꯕꯒꯤꯗꯃꯛ ꯌꯨꯝ ꯄꯥꯟꯕ ꯑꯐꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯈꯟꯕ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃꯅꯤ꯫ ꯃꯗꯨꯕꯨ ꯃꯁꯤ ꯌꯦꯡꯁꯤꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯑꯋꯥꯕ ꯑꯃꯅꯤ, ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯦꯜꯂꯤ꯫ ꯅꯨꯄꯥꯒꯤꯗꯃꯛ ꯅꯨꯄꯤ ꯈꯟꯕ꯫ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅꯅꯕ ꯅꯨꯄꯤ ꯊꯤꯕ ꯃꯇꯝꯗ ꯑꯐꯕ ꯙꯥꯔꯥ, ꯑꯉꯥꯡꯁꯤꯡ ꯁꯦꯝꯅꯅꯕ ꯙꯔꯃ ꯂꯩꯕꯤ ꯅꯨꯄꯤ ꯊꯤꯒꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝ ꯈꯧꯔꯥꯡꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯤꯔꯨꯕ, ꯆꯦꯟꯁꯤꯜꯂꯨꯕ ꯃꯗꯨꯅ ꯑꯐꯕ ꯏꯃꯨꯡ ꯁꯦꯝꯕ ꯈꯛ ꯉꯝꯂꯣꯏ꯫ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯕ ꯃꯇꯝꯗ ꯏꯖꯠ ꯑꯃꯁꯨꯡ ꯙꯔꯃ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯁꯦꯝꯅꯅꯕ ꯙꯔꯃ ꯂꯩꯕꯤ, ꯏꯃꯥꯟ ꯂꯩꯕꯤ, ꯍꯥꯏꯕ ꯏꯟꯕꯤ ꯅꯨꯄꯤ ꯐꯪꯅꯅꯕ ꯗꯨआ ꯇꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯜꯂꯥꯍꯅ ꯁꯦꯡꯂꯕ ꯀꯨꯔꯥꯟꯒꯤ ꯁꯨꯔꯥ ꯅꯝꯕꯔ 25 ꯑꯌꯥꯠ ꯅꯝꯕꯔ 63ꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ, ꯀꯌꯥꯗ ꯐꯖꯅ ꯃꯈꯣꯏꯅ ꯍꯥꯏ, "ꯑꯣ ꯑꯩꯈꯣꯏꯒꯤ ꯃꯄꯨ, ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯏꯆꯥꯁꯤꯡꯗ ꯃꯤꯠꯀꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯑꯄꯦꯟꯕ, ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯍꯥꯏꯕ ꯏꯟꯕꯁꯤꯡꯗꯨꯒꯤ ꯂꯨꯆꯤꯡꯕ ꯁꯦꯝꯕꯤꯌꯨ"꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯗ ꯗꯨआ ꯇꯧꯖꯒꯗꯕꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯂꯣꯏꯅꯕꯤꯁꯤꯡ ꯄꯤꯅꯕꯤꯌꯨ, ꯑꯃꯁꯨꯡ ꯃꯗꯨꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯧꯂꯥꯗꯁꯤꯡ, ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯗꯨꯁꯨ ꯃꯤꯠꯀꯤ ꯄꯣꯊꯥꯐꯝ ꯍꯥꯏꯕꯗꯤ ꯑꯐꯕ ꯑꯧꯂꯥꯗ ꯄꯤꯅꯕꯤꯌꯨ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯥꯛ ꯑꯁꯤ ꯌꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕꯤ, ꯏꯁꯥꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕꯤ ꯑꯁꯤ ꯏꯃꯥꯟꯗꯥꯔꯤ ꯑꯃꯁꯨꯡ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯈꯟꯗꯥꯟ ꯌꯦꯡꯉꯒ ꯈꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯔꯤ꯫ ꯑꯗꯨꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯧꯂꯥꯗꯁꯤꯡ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯕꯗꯤ ꯏꯃꯥꯟꯗꯥꯔꯤꯁꯤꯡꯒꯤ, ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯑꯃꯗꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯕꯨ ꯉꯥꯛꯇꯨꯅ ꯏꯟꯗꯨꯅ ꯆꯠꯂꯤꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯑꯩꯈꯣꯏꯅ ꯅꯤꯌꯠ ꯇꯧꯒꯗꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯒꯤ ꯍꯥꯏꯕ ꯏꯟꯈ꯭ꯔꯕꯁꯤꯡ ꯑꯃꯁꯨꯡ ꯏꯟꯗꯕꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯕꯟꯗꯤ ꯑꯃꯃꯝ ꯁꯦꯝꯅꯅꯕꯒꯤ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯧꯂꯥꯗꯁꯤꯡ ꯑꯁꯦ ꯁꯦꯝꯅꯅꯕꯒꯤ ꯅꯤꯌꯠ ꯇꯧꯒꯗꯕꯅꯤ, ꯋꯥꯈꯜ ꯊꯝꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯡꯑꯣꯏꯅꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ꯫ ꯑꯜꯂꯥꯍꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ, ꯂꯨꯍꯣꯡꯉꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯊꯟꯇ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯙꯔꯃ ꯂꯩꯕꯤ, ꯑꯃꯁꯨꯡ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯂꯥꯏꯔꯕ ꯑꯗꯨ ꯌꯨꯝ ꯄꯥꯟꯕ ꯉꯝꯖꯗ꯭ꯔꯕ꯫ ꯑꯜꯂꯥꯍꯅ ꯃꯈꯣꯏ ꯏꯅꯥꯛ ꯈꯨꯜꯍꯟꯕꯤꯒꯅꯤ, ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯅ, ꯑꯃꯁꯨꯡ ꯑꯜꯂꯥꯍꯗꯤ ꯄꯤꯅꯕꯗ ꯍꯥꯂꯦꯡꯗꯕꯅꯤ ꯑꯃꯁꯨꯡ ꯄꯣꯠ ꯄꯨꯝꯅꯃꯛꯄꯨ ꯈꯪꯕꯅꯤ꯫ ꯁꯨꯔꯥ ꯅꯝꯕꯔ 22 ꯑꯌꯥꯠ ꯅꯝꯕꯔ 32꯫ ꯏꯁꯂꯥꯝꯗ ꯃꯤꯑꯣꯏꯕꯒꯤ ꯖꯥꯠ, ꯕꯔꯅ ꯍꯥꯏꯕꯗꯤ ꯀꯥꯡꯂꯨꯞ, ꯃꯤꯅꯥꯏ ꯑꯃꯁꯨꯡ ꯃꯅꯥꯏ ꯍꯥꯏꯅ ꯈꯥꯏꯗꯦ꯫ ꯑꯁꯤꯅ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯋꯥꯡꯒꯗꯕ ꯑꯃꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯒꯗꯕ ꯑꯊꯣꯏꯕ ꯑꯗꯨꯗꯤ
mi adugi takwa amasung iman lepi mahaki saksu zat amadi dunia da leiriba man san paiba vaida ba mapu amasung manai masina lepte aduna yuman bagi matang da su afaba yengu masigi wakalon asida kanagumbugi thak kanagumbugi mapu natraga manai wafam saksu masi yengba asigi mahutta Allah na pami madudi imandari yengba amso isabasu imandari oinaba hotnaba adu wergade Allah na aikoibu dunia asida leibadasu watapadana ina khunna habidi ina khunbagi artha asi man saniyam na tungsanba amasung maduda dunia gi punsigi nuaiba aduda kham thengna nuaiba adu fangnana ba tanariba lambi aduda lamjen tanaba adu natte ina khunbagi artha di watapadaba mapugi ibadat ka loina imandari da punsi lenba ngamnana ba mahaki mateng oiriba potsing adu leibani amasung leinana bo hona ba aduni amasung Allah na makata na sum na mukso haibiri lohonganu muti latpa achumba thajadaba iman puraktriba haibada Allah amasung rasul thajadriba nupi sing achumba thajadriba phauba haibada iman puraktriba phauba achumba thajabi iman wali minai nupi amane hena phai haibadi tole tare hairiba nupi adune hena phai muti latpa haibadi shrik tawriba mapubu thamaga atop mapu ai khosengbi natraga layam latliba nupi amadagi mana aduk yamna nungsina tawrabasu haibadi kanagumba muti latpi amana mabo aduk yamna nungsina tawrabasu kanagumbi atonbi minai ni haina thamlabi pidat padat pi muti latabi imandari amane hena phai aduga makha amuk tabiri aduga piganu imanwali nupising luhongduna muthi latpa nupasingda makoina achumba thajadriba phawba habiti kanagumba dunia hi yaitong khundongba awangba thaki izat ki punsi marenda leliba amasung mansan gi lamda yengrurabasu ina khullaba makoi oirabasu saksu fajarabasu haidu aduga makoina muti laliba amati shrik tawriba mapobu thamlaga atopabu ningliba mapobu masak khangdriba Allah amasung rasul le iman puraktriba makoida khak aigoi isa isu mari mata amasung imanwali kanagumbi amabu thajaduna khak piroidabani aduga makha amchu tabire lana imanwala minai nupa amane hena fai muti latpa nupa amadagi mana aduk yamna nungsina tawrabasu makoi sina kauri nakoibu maikonda haibadi iman wala sing ase asibu muti latpa natraga layam latpa natraga Allah amasung rasul bu thamlaga atopa lambi da chatliba iman wala oidriba makoi sing asina maikonda kauri haibadi dunia amasung akhirata adugumba awa ana aduda luptuna hingnana lambi aduda aikoiba kauri nafsani da kauri tengusung Allah na kauri ngapi na ba amasung sarga laikonda aduga mahak na taseng na khanghalli mioibabu mahaki thaujan sing makoi ge ningsing duna leina na ba mari ne jaba Quran sura number 2 ayat number 10 ge ni thoi phattaba nupi sing phattaba nupa sing ge ni amasung phattaba nupa sing phattaba nupi sing ge ni amasung Allah na haibiri aduga aphaba nupi sing aphaba nupa sing ge ni amasung aphaba nupa sing aphaba nupi sing ge ni fattaba singna hajillabasu afaba singidi maral leitabani makhoi gitamak ngakpi ba amasung izzat ki sinjak phanganbigani maramasina Quran ga ayat sing asina khanghalli madudi muslim nupi haibadi iman wali amana iman puraktriba nupa amada yum panba yade mahakna tayang panbasida khwaidagi masak phajaba amasung inak khunba oidunasu aduga muslim nupa amana iman puraktribi nupi amabu haibadi mahaki jawani gi mahaki mathot karak pagi amasung mahakna luna sana nungsina tawibagi mingda khak loba yate mana iman puraktriba phawba mahakna tayang panbasida khwaidagi masak phajabi amasung lanthum leibi oidunasu Allah ge Rasul sallallahu alaihi wasallam na haibirami dharma leibi nupi amana dharma amadi afaba lambi da mateng pigani masina nahak na paisin balan thumdagi hena fai Ahmad Bukhari Sharifta amuksu Allah gi nabina haibirami nupi thibada pot amari yengadabani hairu pot amari ase aikoina tasengna yamna muna khangpham thoi ngasigi asingblaba muslim samajda muslim nupam sung nupi singna hairiba Allah gi nabina yatpiram liba yum panbagi habidi nupi thibada yengadaba nupa singi maikai dagi yengadaba adugum thak makhal mari ase kaya khangnadre amasung masigi wakhal tawraga yum panbagi fireb lepnadre nupi thibada pot mari yengadabani habisi kari kari no ahan bada mahaki lanthum
ꯑꯅꯤꯁꯨꯕꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ, ꯑꯍꯨꯝꯁꯨꯕꯗ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ, ꯃꯔꯤꯁꯨꯕꯗ ꯃꯥꯒꯤ ꯙꯔꯃ. ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯂꯟꯊꯨꯝ ꯑꯗꯨ ꯌꯦꯡꯒꯗꯕꯅꯤ. ꯂꯟꯊꯨꯝ ꯌꯦꯡꯕꯁꯤꯗ ꯂꯟꯊꯨꯝ ꯄꯥꯏꯕ ꯄꯥꯏꯗꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ, ꯃꯍꯥꯛꯅ ꯈꯔꯆꯥ ꯇꯧꯒꯗꯧꯔꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯣꯏꯅꯔꯛꯀꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯟꯊꯨꯝ ꯑꯗꯣ ꯖꯥꯏꯖ ꯇꯔꯤꯀꯥꯗ ꯇꯥꯟꯕ꯭ꯔꯥ, ꯍꯂꯥꯜꯗ ꯇꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯔꯥꯝꯗ ꯇꯥꯟꯕ꯭ꯔꯥ. ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯟꯊꯨꯝ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯃꯍꯥꯛꯀꯤ ꯍꯔꯥꯝ ꯀꯃꯥꯏ ꯑꯣꯏꯔꯕ, ꯍꯂꯥꯜ ꯀꯃꯥꯏ ꯑꯣꯏꯗ꯭ꯔꯕ, ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯐꯤꯔꯦꯞ ꯂꯦꯞꯀꯗꯕꯅꯤ. ꯑꯅꯤꯁꯨꯕꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ. ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤ ꯂꯦꯟꯕꯒꯦ, ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯇꯔꯤꯀꯥꯗ ꯂꯦꯜꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯦꯟꯕꯒꯦ, ꯃꯁꯤꯁꯨ ꯑꯃꯅꯤ. ꯑꯍꯨꯝꯁꯨꯕꯗ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ. ꯃꯁꯛ ꯃꯇꯧ ꯍꯥꯏꯕꯁꯤꯁꯨ ꯑꯜꯂꯥꯍꯒꯤ ꯑꯆꯧꯕ ꯈꯨꯗꯣꯜ ꯑꯃꯅꯤ. ꯃꯁꯛ ꯃꯇꯧ ꯑꯁꯤꯗ ꯁꯨꯠꯅꯒꯤ ꯃꯆꯨ ꯉꯧꯕ ꯃꯨꯕ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯊꯣꯡꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯐꯖꯕ ꯃꯁꯤ ꯈꯛꯇ ꯂꯩꯇꯦ. ꯃꯁꯛ ꯐꯖꯕꯁꯤꯗ ꯃꯈꯜ ꯑꯅꯤꯅꯤ, ꯑꯃꯅ ꯁꯤꯔꯠꯅꯤ, ꯑꯃꯅ ꯁꯨꯔꯠꯅꯤ. ꯁꯨꯔꯠꯅ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯁꯨ ꯐꯖꯕꯅꯤ, ꯑꯗꯨꯒ ꯁꯤꯔꯠꯅ ꯃꯍꯥꯛꯀꯤ ꯑꯈ꯭ꯂꯥꯛꯅꯆꯤꯡꯕ ꯌꯦꯡꯕꯅꯤ. ꯃꯁꯤꯁꯨ ꯃꯁꯛ ꯐꯖꯕꯗ ꯆꯟꯕ ꯑꯗꯨꯒꯨꯝꯕ ꯁꯔꯨꯛ ꯑꯃꯅꯤ. ꯑꯗꯨꯒ ꯃꯔꯨꯗꯤ ꯑꯈ꯭ꯂꯥꯛꯀꯤ ꯐꯖꯕ ꯑꯁꯤꯅꯤ. ꯃꯄꯥꯟꯊꯣꯡꯒꯤ ꯐꯖꯕꯁꯤ ꯃꯥꯡꯕ ꯅꯥꯏ, ꯃꯨꯠꯄ ꯅꯥꯏ, ꯑꯗꯨꯒ ꯑꯈ꯭ꯂꯥꯛꯀꯤ ꯅꯨꯡꯒꯤ ꯏꯃꯥꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯃꯣꯏꯒꯤ ꯐꯖꯕꯁꯤ ꯀꯨꯏꯔꯒ ꯂꯤꯔꯒ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯑꯁꯤ ꯃꯄꯥꯟꯊꯣꯡꯗ ꯐꯨꯗꯣꯔꯛꯏ. ꯀꯔꯤꯒꯨꯝꯕ ꯑꯈ꯭ꯂꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯟꯒꯤ ꯁꯛ ꯐꯖꯕ ꯁꯤꯔꯠ ꯑꯃꯁꯨꯡ ꯁꯨꯔꯠ ꯑꯅꯤ ꯑꯁꯦ ꯄꯨꯟꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯂꯩꯔꯕꯗꯤ ꯇꯁꯦꯡꯅ ꯑꯁꯦꯡꯕ ꯃꯁꯛ ꯐꯖꯕꯤ ꯍꯥꯏꯕꯗꯨ ꯀꯧꯕ ꯌꯥꯔꯦ. ꯃꯔꯤꯁꯨꯕꯗ ꯃꯍꯥꯛꯀꯤ ꯙꯔꯃ. ꯃꯍꯥꯛꯀꯤ ꯙꯔꯃ ꯃꯁꯤꯗ ꯀꯔꯤꯅꯣ ꯑꯥꯔꯊ ꯄꯨꯔꯤꯕꯁꯦ? ꯑꯍꯥꯟꯕꯗ ꯃꯍꯥꯛ ꯀꯔꯝꯕ ꯙꯔꯃ ꯆꯠꯂꯤ ꯍꯥꯏꯕꯁꯤꯅꯤ. ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯏꯁꯂꯥꯝ ꯙꯔꯃ ꯆꯠꯂꯕꯁꯨ ꯃꯍꯥꯛ ꯙꯔꯃ ꯂꯩꯕꯤꯔꯥ ꯍꯥꯏꯕꯁꯤꯅꯤ. ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯈꯣꯏ ꯙꯔꯃ ꯂꯩꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯃꯔꯤꯁꯨꯕ ꯙꯔꯃ ꯂꯩꯕꯤ ꯅꯨꯄꯤꯒ ꯂꯨꯍꯣꯡꯉꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯡꯖꯒꯅꯤ. ꯍꯥꯏꯕꯗꯤ ꯃꯔꯤꯁꯨꯕ ꯙꯔꯃ ꯂꯩꯕꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯊꯛꯀꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯜꯂꯦ. ꯑꯗꯨꯅ ꯃꯊꯛꯀꯤ ꯑꯍꯨꯝ ꯑꯁꯦ ꯃꯁꯤ ꯈꯛꯇ ꯌꯦꯡꯕ ꯑꯃꯁꯨꯡ ꯃꯔꯤꯁꯨꯕꯒꯤ ꯙꯔꯃ ꯂꯩꯕꯤ ꯑꯃꯁꯨꯡ ꯙꯔꯃ ꯍꯥꯏꯕꯗꯤ ꯗꯤꯟꯗꯥꯔꯤ ꯍꯥꯏꯕ ꯄꯣꯠ ꯑꯁꯦ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯥꯡ ꯇꯥꯛꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯤꯔꯝꯃꯤ. ꯕꯨꯈꯥꯔꯤ ꯁꯔꯤꯐ. ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯑꯃꯅ ꯏꯃꯥꯟ ꯄꯨꯔꯛꯇ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯕ ꯌꯥꯗꯦ. ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯑꯍ꯭ꯂꯦ ꯀꯤꯇꯥꯕ, ꯖ꯭ꯌꯨꯁ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯑꯁꯦꯡꯕꯤ ꯅꯨꯄꯤꯁꯤꯡ, ꯂꯝꯍꯦꯟꯗꯕ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤꯗ ꯆꯠꯇꯕ ꯅꯨꯄꯤꯁꯤꯡꯗꯤ ꯂꯧꯕ ꯌꯥꯏ. ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯃꯗ ꯖ꯭ꯌꯨꯁꯤꯡ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯃꯈꯣꯏꯁꯨ ꯇꯧꯍꯤꯗꯇ ꯊꯥꯖꯔꯝꯃꯤ ꯑꯃꯁꯨꯡ ꯄꯨꯔꯛꯂꯝꯃꯤꯕ ꯅꯕꯤꯁꯤꯡ ꯄꯩꯒꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯁꯔꯤꯌꯠꯇ ꯂꯩꯔꯝꯃꯤ. ꯃꯈꯣꯏꯅꯁꯨ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯗꯨꯒꯨꯝꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯥꯈꯤꯔꯨ ꯅꯕꯤ ꯑꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯄꯤꯔꯝꯕ ꯉꯥꯛꯅꯤ. ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯋꯥꯈꯜ ꯊꯝꯕ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯂꯥꯛꯀꯅꯤ ꯑꯃꯁꯨꯡ ꯂꯥꯛꯏꯕ ꯑꯁꯤꯗꯁꯨ ꯃꯈꯣꯏꯅ ꯊꯥꯖꯕ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯖꯤꯌꯨ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯂꯩꯔꯤ. ꯃꯈꯣꯏꯒꯨꯝꯕꯤ ꯑꯁꯦꯡꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯕꯤꯔꯤ. ꯀꯨꯔꯥꯟ ꯄꯥꯛꯇ ꯍꯥꯏꯕꯗꯤ ꯁꯨꯔꯥ 5 ꯑꯌꯥꯠ ꯅꯝꯕꯔ 5ꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯍꯥꯏꯕꯤꯔꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯂꯥꯜ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯄꯣꯠ ꯄꯨꯝꯅꯃꯛ. ꯑꯗꯨꯒ ꯑꯍ꯭ꯂꯦ ꯀꯤꯇꯥꯕ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕ, ꯍꯥꯟꯅ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯐꯪꯈ꯭ꯔꯕ, ꯂꯥꯏꯔꯤꯛ ꯃꯈꯜ 3 ꯑꯆꯧꯕ ꯂꯥꯏꯔꯤꯛꯁꯤꯡ ꯐꯪꯈ꯭ꯔꯕ ꯃꯤꯁꯤꯡꯒꯤ ꯆꯤꯟꯖꯥꯛ ꯑꯗꯣ ꯍꯂꯥꯜꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯨ ꯍꯂꯥꯜꯅꯤ ꯅꯈꯣꯏꯒꯤꯗꯃꯛ. ꯑꯗꯨꯒ ꯙꯔꯃ ꯀꯥꯏꯗꯕꯤ ꯏꯃꯥꯟꯗꯥꯔꯤ ꯅꯨꯄꯤ ꯅꯈꯣꯏꯅ ꯅꯤꯀꯥꯍ ꯇꯧꯕ ꯍꯂꯥꯜꯅꯤ. ꯃꯈꯣꯏꯗ ꯃꯍꯔ ꯄꯤꯔꯒ ꯁꯦꯡꯅ ꯂꯩꯃꯤꯟꯅꯧ, ꯃꯥꯟꯅꯕ ꯇꯧꯒꯅꯨ, ꯂꯣꯟꯅ ꯄꯥꯟꯅꯒꯅꯨ ꯑꯃꯗꯤ ꯃꯔꯨꯝꯕꯤ ꯊꯝꯒꯅꯨ. ꯀꯅꯥꯒꯨꯝꯕꯅ ꯃꯄꯨꯛꯅꯤꯡ ꯂꯣꯡꯗꯨꯅ ꯏꯃꯥꯟ ꯊꯥꯗꯣꯛꯂꯕꯗꯤ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯃꯁꯨꯡ ꯁꯤꯔꯕ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯃꯥꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯒꯅꯤ. ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯍꯟꯖꯤꯜꯂꯛꯄ ꯑꯔꯥꯏꯕ ꯅꯠꯇꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤ ꯑꯌꯥꯝꯕꯅ ꯍꯥꯏꯅꯩ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯔꯥꯏꯅ ꯃꯨꯁꯂꯤꯝ ꯑꯣꯏꯖꯒꯅꯤ. ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯀꯨꯐꯨꯔ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯕꯨ ꯊꯥꯖꯗꯕ ꯑꯃꯁꯨꯡ ꯊꯥꯖꯔꯕꯁꯨ ꯂꯥꯟꯅ ꯊꯥꯖꯔꯕ, ꯏꯃꯥꯟ ꯄꯨꯔꯛꯇ꯭ꯔꯤꯉꯩꯗ ꯄꯥꯅꯈꯤꯕ ꯌꯨꯝ ꯑꯃꯁꯨꯡ ꯍꯂꯥꯜ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯌꯥꯎꯈꯤꯕ ꯏꯆꯥ, ꯃꯗꯨꯅ ꯀꯔꯝꯕ ꯏꯃꯥꯟ ꯋꯥꯂꯥ ꯑꯃꯁꯨꯡ ꯑꯐꯕ ꯏꯆꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ? ꯃꯔꯝ ꯑꯁꯤꯗꯒꯤꯅꯤ ꯉꯁꯤꯒꯤ ꯃꯨꯁꯂꯤꯝ ꯁꯃꯥꯖꯗ ꯑꯆꯨꯝ ꯑꯔꯥꯟ, ꯑꯁꯦꯡ ꯑꯃꯥꯡ, ꯍꯔꯥꯝ ꯍꯂꯥꯜ ꯈꯪꯗꯕ, ꯄꯪꯂꯦꯟ ꯂꯦꯟꯅꯕ ꯄꯨꯟꯁꯤ ꯃꯔꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯊꯦꯡꯅꯔꯤꯕ ꯑꯃꯁꯨꯡ ꯏꯖꯠ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠ 5 ꯑꯃꯁꯨꯡ ꯁꯨꯔꯥ ꯅꯝꯕꯔ 5ꯗ ꯄꯟꯕꯤꯈ꯭ꯔꯤꯕ ꯑꯍ꯭ꯂꯦ ꯀꯤꯇꯥꯕꯀꯤ ꯃꯤꯁꯤꯡ ꯃꯈꯣꯏꯅ ꯂꯦꯟꯕ ꯆꯥꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒ
मखोई नुपीसिंग युम्बानबा याबगी मौंग असे पनबीरिबा असे हौजिकी मतमदा हाइरिबा अहले किताब की मियोइसिंग अदु लैरिबरा तसेंगना मदुगी थंगथरकपा चारोन सुरोंदी लैरबसु अहले किताब अमना हाइबदि लारिक फंगखरबा अमना चेनगदब गुनसिंग चटगदब लमचतसिंग अदु चटलिबरा करिगुम मदु चतरबदि मखोइना लेनबा अबदि मखोइगे चामिन थकमिनबा मखोइगे हिंजाक अखोइना चाबा अदु यादे खुदम ओइना अखोइना ओक हाइब जीव असी कुरान की अमसुंग अल्लाह की नबी न थिंबिरमलबा इस्लाम द थिंबिरमलबा चाब थकप यादबा इंजाक अमनी हाइरिबा सा असिमक अदुगुंबा अहले किताब हाइबदि ममांग किताब फंगरबा अदुगुंबा जाति सिंह अमसुंग कांगलुप सिंह उमत सिंह अदुदसु थिंबिरमलबनी अदुबो हौजिक मखोइना किताब की हाइबदि अस्मानी किताब की वफम सिंह अदु इनबगी महुत्ता मखोइगे अपाम्बा अनिंगबगी मतुंग इना मखोइना हाइरिबा सिंजाक असिसु मखोइगे मरक्ता अदुमक सिनरी असिना हौजिकी चारोन सुरोन हाइबदि अहले किताब की कांगलुप सिंह असे अहले किताब की कांगलुप सिंह खक हाइबा मिंग अदु खक्ता ngaire तयगुमसु मखोइगे अदुम लबा चेनफम थोकपा गुण अमसुंग सफम थोकपा धर्म अदुदि मखोइगे मरक्ता उद्रे मरम असिना हौजिकी अहले किताब नि हाइरिबा कांगलुप सिंह असिगा कुरान द पेरिबा पाउताक सिंह असि कायम यामना अप्लाई तोबा याबगे हाइबदो अखोइनि येंगफम थोई खन्नफम थोई अल्लाह की रसूल सल्लल्लाहु अलैहि वसल्लम ना अमुक्सो हाइबिरमी नहाकी थाननबा मरु अदो यामना सेक्शन खल्लु लुहोंगो गुन मानबा मोद मानबा अमसुंग मतिक चारबा नुपा नुपी सिंगा इब्ने मजा मुस्लिम शरीफ अमुक्सो अल्लाह की नबी सल्लल्लाहु अलैहि वसल्लम ना हाइबिरमी मसीगे तंगपान असिदा दरकार ओइरिबसिंग असि गाहेक्तंगिनी अमसुंग ख्वाइदगी नुंगाइबु पुंसी अमसुंग धर्म लैबी नुपीगे लैमिनबा अदुनी अमुक्सो अहमद तिरमिजी अमसुंग इब्ने मजादा अल्लाह की नबी नामसुम अमुक्सो हाइबिरमी नखोइ खुदिंग मकी थमोइ अदो थागतनिंगाइ ओहिल्लु लैतोन अदो अल्लाह बु निंगसिंगनबा ओहिल्लु अमसुंग आखिरत की माइ पाकपा द मतेंग ओइननबा धर्म लैबी नुपी अमत थम्मो हाइबदि लोइनबी शेमो मतकी स्टेटमेंट सिंग असिदगी अखोइना खंबा ngami madudi taseng taseng bi dharma leibi nupi ama ase अखोइगी युम अमाबु अमांगबतगी ngak senanaba chojei amani Allah mapu mahak tabo chumna thajabagi kunsing aduna muslim amana masagi apamba mapuda sinaraga mapuge apamba de hingliba atopa mioi amadagi hena fai mahakna pamjariba punamaktagi apenba oiduna su santi gi mu ama ohinnabagi tamakta nupa amsung nupi animak dharma leiba tarai phadaba oi afaba mapa mamadagi lakpa masasing adumak phagani amsung fattaba niam yaudaba mafamdagi lakpa masasing lamangnagani haibasi soidrabani afaba haiba inba masasinga leiminaba imungda santi fangani haiba indaba masasinga leiminaba imungda santi fangloi maramaduna aikoi mioiba punamak nupa amsung nupi Allah mapu amakapki niam achumba niam niti asigi matung inna punsi lenduna punsi mai pakpa honasi inshallah taala